Ngasi tarik ama tha tare 2001 gi nongamdai pung amaga minute yankai muk chatpa matamda aigi yum mamangda khamduna thamjaba Activa 5G gari number MN01 AH 7837 ama huran bikre gari huran ba lakpa miyosing amasung makhoina lakpada sijannakiba gari CCTV footage ta utcheri kanagumana haiba gari amasung gari huraliba miyosing asi thengnabi bradi pau phaubiraknaba haijari adongi awamal matik chana tawjagani amasung identity disclose tawjaroi haiba video footage asida uriba miyo ani je moy A star amda lakpani A star du da moy ahum ni la aije driver ma yaure da moy ani jina kana ma sak khangbi be yarogadi ain makha da bijaiba phone number sida pau phawbirau adongi awamal matik chana tawjagani gari ji thanga chakre aduga saida phaka iduni gari ji GPS su thadat kre moina